ngasi numidang waram phongkhiba tongan-tonganba Manipuri siphongsing amasung thokhiba thawdok wathokisingdagi maroibi ipausing miyamna thamjagi ahanbada panam pausidagi lokusaraga Ashiba Hakchang Pukhibada Khanghallamba Leite Director JNIMS JNIMS Ashiba Hakchang Kungatret Pukhibadu JNIMS ki Director Khanghallamba Leite Lenga ki Thaurang ama oina Security Force na ihing nongai matungda pukhibani haina JNIMS ki Director Professor L DB na phongdokre wafam asi Langthawal Kendra Clubs Coordinating Committee na sinduna hairangoi thong awang maibam laikai community hall pangthokpa mifam amada makna phongdokhibani Ashiba Hakchang sing pukhibadu JNIMS ke Director khangpham thoi haiba wafam asida yumpham oiduna Langthawal Kendra Clubs Coordinating Committee na Ashiba Hakchang pukhibadu karamna pukhibanu haibadu miyamna khangananaba mifam aduda L DBN saru yanaba haikibani mifam aduda Director DB na phongdokhibagi matungina JNIMS ki dead body kungatret Pukhiba si Director ama oina thawpurabasu hiramasiga mari leinaba wafam amata lainga ki mekedigi khangalakpa lekhidi Ashiba Hakchang lawba lakpa security force ngadusu JNIMS ki main gate sanglakidi Imphal East ASP office taba lambi rom da leiba lambi dagi so phakairaga sanglaktuna Ashiba Hakchang singadu pukhibani haibasi nongalaba matungda khanglakibani loinana RIMS tagi su Ashiba Hakchang kunthra pukre haiba tanaraki tungna Susampur dagi mitagi Ashiba Hakchang mari purakle haina IJAR South ambulance thabira o haina pau piraki Hakchang singadu RIMS ama JNIMS ama aniyamana Bisnupur pukre JNIMS ki miral sangda leidiba Hakchang asi lamlai dagi ni haiba khangmangamle Ashiba Hakchang sing pukhibagi thaurang adu lainga ki oibana JNIMS ki maikede karisu idea lekidi Masida Miyamna Director oiba to o hairabasu tokani loinana lainga ki maikedi su Miyamda lainga ki thaurang singi matangda tamtho I haiduna Thabk tagi lakthoklabasu akaiba lekti lamdamasigi Miyamdagi Director gi post na hena lude Miyam gi Thabk thorom kudimakta puna satminanaba sem saduna lei haikenasu pausda makhatana phongdorakli atopa paumana laikhidraba kuki humpu gi Hakchang Susampur amasum kangpokpi da thinkhre mitai gi Hakchang mari Imphal purakre Say Sigi me ohum digi thola kiba kanglok ki irang na siduna RIMS amadi JNIMS mok thamna kiba kuki gi Hakchang humfu lenga ki akhanaba thaurang makhada ngasi ayu angan mada Susampur amadi kangpokpi da thin kiba ga loinana Susampur District Hospital gi mok thamna kiba mitai gi Ashiba Hakchang mari mafam adudagi puraktunu Imphal yorokre Manipur thukliba kanglok ki irang asina maram oiduna laikhidraba singi Hakchang ngasi phawbu Imphal gi RIMS JNIMS amasum Susampur gi mokta leiriba Hakchang sing athuba matamda magi imung manungda sinnaduna aroiba mathau mungam pangthoknaba Supreme Court na pirakpa direction amagi matungina laingang na akhanaba thaurang laukhatuna Imphal gi mokta leiriba Kuki gi Hakchang sing thin khibaga loinana Susampur gi mokta leiriba mitai gi Hakchang na Imphal da purakhibani Ngarang ihing nongyai matungda akan ba security gi section thoranga loinana security sing RIMS amadi JNIMS mokta leiriba kuki gi Ashiba Hakchang sing puthoraklaba matung state force amadi RAF na IJAR South puraga thamki mafam adurigi akhanaba helicopter da Hakchang sing Susampur amasum kangpokpi da pukhibani Susampur dana Ashiba Hakchang nifuga mathoi amadi kangpokpi dana Ashiba Hakchang taraga mapan pukhibani IJAR South ki akoibedasu akan mangak sen magi thabak lokale hari aduga mafam adudagi mitagi Hakchang mari helicopter da Imphal da purakre Susampur dagi purakhiba thawai yaudaba mitagi Hakchang mari adu aniyamana Bisnupur district dagi miyoini aduga Imphal East amasum Imphal West dagi miyoy amamamne hari Press na phangwa paw da ngarang numidang wairam mamsilakpa aduwai dagi RIMS amadi JNIMS mok security force sangsinaraktuna akan ba section tharang lokhathi security force sang narakle haipa paw phangbadagi mera pai bising su mapam gaya lambi da thoknarakhi tungda athengba hingda security force na RIMS amadi JNIMS moktagi sarup polang ani yauna punna Hakchang humfu lokhatuna bukhibani ahing nongyai matung pung ama khara helakpa matamda Regional Institute of Medical Science RIMS ki mokta leiba sarup polang ani amadi Hakchang kunthraga mathai security force lakthoklaga pukhi nakala maromda nongyai matung pung ani khara helakpa matamda porompata leiba JNIMS ki mokta gi Ashiba Hakchang kunga tare security force na lakthoklaga pukhi bene hari thajaba yaba pawgi likhunama gi matungina tha asigi taragani thoida joint philanthropic organization JPO na sinduna Susampur gi
Hiang tamda leiba Joint Party Association JPA gi hold mifam ama pangthoktuna Ashiba Hakchang sing asi moktagi lakthrokraba matung makhoigi lairol sanbagi numit lepkani amadi laikhidraba singi lairol sanpham is Pukhibada mayada oigani haiden su pausna makhatana phongdorakli makhasa tharak poina topa paumana Parliament Manipur gi wafam pukhanabagi khudong chaba pinaba MP Sana Jaubona Vice President da taksinkhre Rajya Sabha ki MP su oiriba ningthau laisem Sana Jaubona ngasi India gi Vice President amadi Rajya Sabha gi Chairman Jagadip Dhankar ma ki official Parliament chamber unaduna haujik sathariba Parliament ningtham mifam Manipur gi matang wafam khara phongdoknabagi khudong chaba pibinaba taksinkhre Rajya Sabha ki MP ningthau laisem Sana Jaubona social media da thadorakpa waror amada ngasi India ki Vice President Jagadip Dhankar ga loinana Singlem laba mifam ama phamduna Manipur gi haujik oiriba phibam asigi matangda marik sumlaba wafam sing thamki ngasi gi unaba atu haujik sathariba Parliament ki ningtham mifam asida Manipur gi matangda wafam khara phongdoknabagi khudong chaba pibinaba mangna India gi Vice President Jagadip Dhankar da taksin khibani haidi panmaya abde lamdam asida thokpa matam gi oiba aruba issue sing lakpada Rajya Sabha gi MP ningthau laisem Sana Jaubona ma ki maike digi lophom thokpa thodang sing loduna lakli Manipur thengna ki tuan issue sing gi mamangda pangthokiba Parliament session singda pukhatuna warration purakhiba kyasu laikhre hainisu pausida su makhatana phongdorakli makasa tharak poina kanglai paki meira nista gi topa paumana sabung ko khunau gi akoibida lairiba khul singi san loiba lomi sing kuki singna san hathigani ki hanwadigi thadoknadre kuki militant singna ngahak laitana Singthaktagi nongmay amadi bom kapsinduna landapam oiriba Imphal East District ki lamlai kendra gi yengang pokpi police station ki manungsana lairiba sabung kho khunau santi khongban sana sabi yengang pokpi amadi thamna pokpi hairiba mitei khul singa sigi lomi singna loiriba san sing ko ki militant singna nongmaina kaptuna hathigani haina kibadagi san amata thadokpa ngamnadre hari Wapamasi sabung kho khunau village development gi secretary oina thaupuriba ningombam thoibaga pauksi esik hakthengnana unaduna wari sanaba matamda phongdokhibani magna hai mathakta pankhriba khulsing asi red zone oiduna kuki sing ngahak leitna nomai kapsinduna landabadagi awaba mayuknaduna leiriba khulsing aktani hauzu phawu khunja sing ningthina tumba saba phangdana leiri Laumi singna loiriba san sing asi law lokpa loiraba matungda lawbukta thadoktuna machinjak phawa sajaramani aduba kuki singna nongmaina kaptuna hathigani haina kinabadagi san amata thadoknadre sangi machinjak hunnana bohonabada laumi sing awaba mayuknare mangna hai mathakta pankhriba khul sing asigi khunja sing yambana thawal turel marilda kumduna nonglaingoi pekpeki thabak tawduna maruiba senpham oirambadu sunga sidi pura kakre Masidanatana khulgi oina lairiba uyok singdagi singyanduna sendalambi oiramba du sunga sidi kakthre maduna khunja singi senthokpham amata laitre masidanatana khul singa sida truck gari na singba loiduna nunglaingoi singbagi thabak toramba du sunga sidi pura lepkhre maduna khunja sing asina hingna honabada aduki mati ware maduna lainga ki mekedigi job card subugi khudong saba khunja sing kharadong oirabasu phangan biwaiki Haujik thokliba irang asina mathakta pankhriba hairiba khul sing asigi singyaga tainaba lopam sing amata low pan mangamkhidi Manipur lenga ki mekedigi low pan mangamdaba sing asengba report pirau madugi pifam thokpa compensation pigani haina khangalakpagi matungina marik sumber report lenga ki mari lenaba singda pikhre maduna atuba matamna compensation gi senfamasi pithokpiduna low uba ngamkhidraba lawmi singi awaba kharadang oirabasu kokhanbiu haiki mai tambagi lamda magna phongdokhibadi Hariba khul sing asida lairiba mahiru angang sing nena tana mahitamba phangdre imung khudingi senthok lambi leitabadagi angang singi mahitambada sangba sel puthokningai leitre mayek sengba khudamoina school ben gi bara phawba piba ngamdabadagi mahiru ayam school kanadre maduna haribi school asida irang asina maramoiduna mahiru ke ayamna leirik tamba phangdrabagi habdu lenga ki maru oiba loisangna survey tobiraga mahitamba phangna bohona biu haibu wafam su phongdokhi Atopa Pawamadana. Sona River Lalasi BJP gi Thambalamadi Phambal Kanabigi sanction Lan Oinataure Ozoi Manipur Thugliba Kangluki Irangasi Kanagumba Phamnaiba Kharadadi Manipur Kanabigi Lal Oide Sona River Lalasi BJP gi Thambalamadi Phambal Kanabigi sanction Lal Oinataure Hana Hanagi Minister Suiramba veteran politician Ozoina Phongdokre
Wafam asi ngarang ex MLA singna Manipur gi Governor Anusia Uike ga unaduna anauba sahina lakpada Manipur da lairiba mipum kudingda santi phangan biu sayi sigi New Year gi khudol oihan biu amadi Manipur da thokliba tha taret helabi irang asiki matangna marik sumba report kya yawba memorandum ama khushina begi matangna ngasi ka wada laiba ma ki mayumda pangthokiba thawram amada phongdokhibani ex MLA RK Anand amadi ex MLA P. Sarachandra yauna pangthokpa pawmising unaba aduda mahakna makhatana phongdokhibadi thokliba irang asida praja miyamna khutta khulai paiduna ireiba kanabagi thawaina pontha piduna lanthengnari adumoinamak phamnaibasingi oinadi leibaki mahutta thambal amadi phambal kanbagi mongda lanthengnari kumja Englishing aniga taraga mapana Ukraine amadi Syria war Prime Minister na it's times of democracy it's not time for war Prime Minister na haikibu wahaye duda sakthok saba phawrik adubu Manipura thoibe irang asigi matana thani pan changsilaglaba phawba loisinna ba honadriba si karigino salibasai English inganiga kungo homdoi si hana sunaba hingsagi awaba wari na thale lakadoriba kumja English inganiga kunga mari asidi santi weba sakhotpaki sahi ama oihan haiba si government asina miyamda anauba sahi gi khudol oina sinabiyo mangna hai India na sab warip lauraga amuhana hingsa tawbu yaro hena lakthokpiyo law and order haibisi government gi makhadale state asigi phamna haibisingna makhoidagi power lakthokli haibisi lebak thibani hena lawe thokli birang sin aikoida mangjabana tana kanaba kari supidi laikhidrabana ha taragomdoi hatkibigi thawong asi yaningde akan mamongna kanem tawi miyoiba ama bu sa hatpagumna hatpa yabra lenga na marik sumba report ama puthok piu lalhaubu oirabusu logi matuina serak pibihe kanagumba mana faraga hatpa yabagi right leite aiki nakalamuramna Manipur thugaina bagi dama claim tawriba miyoi singa singa si faw kanduna thamliba si kanano BJP lenga na kanduna thamliba si kanano madi lamdam asigi imai bel singna khungak pasatuna asiana yauribasi constitution gi makhada oigadoribra Praja miyamna thamoi singna thani pan changsilaglaba phawda imalewa ki damak sonariba lal asi athupa matamda loisinbagi muhut namsinduna thamliba si kanana kari gi damak thamliba no haibu wang swangki ngasigi pawmising unabadu ex MLA RK Anand hai santi oina leramba Manipur asi thugaina bahonaba lenga ani thokna bahonaba singilam singda Central Force na ngakpadugi Imphal gi area duna Manipur Police na ngakpigi mawngama tawriba leba si kaire habigi khudam oigadoribra Manipur Santipura na bahonabra Central amadi State Force na tawgadaba Thabk singasi Manipur lenga na Central lenga ki yaka ngaiduna leiringaida masagi mathuna maringjal puthokpa ngamdabadigi praja miyamna khulai puthoktuna isagi iramdam isana ngaksari Center na tharagliba Central Force ngasi mathautade Manipur lenga na kokina leiriba jaga singda karamba action lokhatpa hokrabage order phangdi haidun forcing seasonaba yadribasi aikhoi masel hatnazaro hairibra khul ngak sabda laikhidrabasing asigi daita kanana pugadage mitai sing tamna tamna lusinabigi mawongna tarokliba lalong asigi tungda kana lairibano haibu wang sing hangkhianisu pawsida sumakhatana phongdorakli atopa pawmana Healing Point Integrated Rehabilitation Center nupamasa ama singninga oiba mawongna thariyanduna siramle Hakchang da hangba Healing Point Integrated Rehabilitation Center da leiba nupamasa ama singninga oiba mawongna thariyanduna siramle hari thawdo si hawkiba December tang 12 ahingda thokhibane hari laikhidraba nupamasa adu langthawal mayai laikai digi seram santami teyamadi seram ongbi bemolata anigi masa nupa atonba seram Alex Elias nausi mitei sei taragmapani imung manuna phongdorakpagi matung ina hawkiba December 8 da hariba center asida Alex masana leijagi haibadagi thamkibani madugi matung tang 12 gi ahing pung 12 gi minute 39 ma ki apokpida phone taraktuna anga si thawri yanduna leirambadigi Hakchang da leiba Jiwan Hospital la laknaba hairakpadagi satnaba thorang tawringaida ahingi pung 2 da hospital la thungki amasum center adugi volunteer nifurom su leiramki hairi imung manung singnaduna Hakchang police report tawraba matung center gi mi ani laklaga wari sanaba horakpada makoina daita lawba ngamloi herakpadigi anirak subu oina miyoi mari amuk laktuna wari sanabada makoigi daita lawba ngamgadaba miyoi di Delhi da leiki haibadigi waroisin purakpa ngamkidi hairi hauji Alex ki thawai yaudraba Hakchang JNIMS ki medical sangna postmortem gi damak thamkre center asigi maikai digi leikidraba imung manung da thawdo si saukthoktanaba honasi
माकी मथौ मंगम तौबदा लुपा लिसिंग कुंथ्रा मतिंग तौरके हैरखी हैरी सेरम ओंगबी बेमोताना माकी मसा मसानयाना सेंटर सिदा थंबियु हाइबदिगी थिनखिबनी माकी मिसी एसी सिंगननि ओइ डिसेंबर तांग मापनदा सटखरगा इकान कानदना नुमित निनी लेरगा लेखिद्रे हाइबसि यानिंगदे मिसी एसी सिंगननि ओइ मरि लेनबा सिंगना थिगतपियु सेंटर असिदा सेल लौरगा मीबुदी थवैद्रे हाइबनी हाइना पेनबा फोंदोखि मिसी एसी मतंग लेकाई मैरा पाइबी नहांग मीफम पांथोखे मीफम सरुक याखिब लंगथवाल लेप मंत्रीखों अपुनब स्पोर्टिंग क्लब यंगोई फ्लैग क्लब की जनरल सेक्रेटरी मुतुम जोनसन लेखिद्रब आगांसी हीलिंग पॉइंट इंटीग्रेटेड रिहेबिलिटेशन सेंटर की करी असोब लेबदगी नो थौदोसी थोकलिबनो मिसी एसी मतंग असुम लंगना लंगजन पुथोनबसु मरी लेनबसिंगदा तक्सिलकली मखा चथरकपोइना कंगला पाउदी के तोप पाउ मनमो SM Jalal Khanghallamba की थवोंग पांगदबगी थवोंगनी अमुको ऑल मणिपुर मुस्लिम कोऑर्डिनेटिंग कमिटी अमुको की प्रेसिडेंट SM Jalal बु मसक खंगदब खुलाई पाइबिसना नोंमैना कापकनी हाइना Khanghallamba की थवोंग से पांगदब थवोंगनी थवोंग से यनिंगदे हाइना अमुको की सेक्रेटरी जनरल वहीदुर रहमान फोंदोखरे ngasi hatada pangthokiba paugi mefam amada wahidur rahman hai haukiba December 12 da nupi lal ningsing thoram da amako ki president SM Jalalna mahaki weba statement ama piki adubu kanaguma miyoi khrana mahaki statement adu sengdokadabani haina mahakna yumda leitabagi tanja lauduna khulai paiba miyoi 10 rom sanglaktuna SM Jalal kadai delai mahakna nupi lal gi matangna phongdokiba wapam adu sengdoktrabadi mahak nongmaina kaplaga hatkani haina Khanghallamba kiba thaudoksi yamna tukutchaba Sakotaba thak nema miyoi sina sathagadaba thawongni kanagoma miyoi khrana Jalal na phongdokiba wapam asida lale haiba taragadi amakok amadi masiga satminariba organization taraga mathuiga punna phaminaduna gyan taminasi madu nataduna SM Jalal da kariguma sai thengpi tarabadi SM Jalal gumba miyoi lising tholakani hainasu magna phongdokhi Loisilakpoina topa paumnamo JNIMS amadi JNIMS ki Mirel sangda laidiba Ashiba Hakchang karigi tumina huralibano Thawai Mirels Women's Wing Saisigi me ahumdigi horakiba narco koki terrorist ki tamthiraba lanjangda miyoi kyagi punsi pikhamnakre Sikraba Thawai kyagi Ashiba Hakchang phangdabagi amadi koki singa lotsinduna manghankiba kaya aduga Ashiba singa dugi Hakchang ki muhut pangongna sinduna aroiba matau mangam pangthokre Mangkraba miyoi kya amana langalangzin amata phangba ngamdana leiri sanglaba thatar helaklaba phawba warrisan amata purakpa ngamdraba BJP lengaki khalubada ikaiba phawbi haina Thawai Mirel Women's Wing gi co-convener P Sanahanbina phongdokre mangna makha taraduna lamdamasigi kanglup singbu mutkhina ba India lengana phone ulaba phawba Manipur gi lengak party ba MLA minister sing sakri ko andun leithok pai bi center gi hanglai oiruba mati masum saraga sakri ko lagi hinglubi ki maini ngasidi mokta leiba Ashiba Hakchang phawba lengakna hurale ngasimak nongyai sabukta JNIMS amadi JNIMS ki Mirel sangda leiba Ashiba Hakchang karigi tumina hurali bano masibu tawphom thokpra masigidamak tukutchaba phawi hainasu magna phongdorakli adu hausukuina di Miyam paus matang sa lusinjrage masum Miyam puna no wabtir ngaminasi